ꯇꯪ ꯇꯥꯕ ꯑꯃ ꯈꯪꯉꯕꯅꯤꯅ ꯈꯔꯕꯨꯗꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯔꯦ ꯖꯨꯒꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯅꯨꯡ ꯀꯩꯀꯥ ꯇꯧꯕꯩꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯕꯤ ꯑꯃꯃꯝꯁꯨ ꯊꯥꯕꯤꯔꯛꯀꯤ ꯃꯇꯝꯁꯤꯗꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯡꯕꯁꯦ ꯑꯩ ꯈꯪꯗꯦ ꯑꯩ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗꯦ ꯑꯩ ꯐꯥꯎ ꯉꯛꯑꯦꯀꯣ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯅꯤꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯥꯎꯟꯁꯤꯜꯗ ꯂꯥꯛꯆꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦꯀꯣ ꯑꯗꯨꯏꯁꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯀꯣ ꯑꯩ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯁꯦꯝꯖꯅꯕ ꯍꯣꯠꯅꯖꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯁꯕꯤꯔꯒꯤ ꯀꯩꯅꯣ ꯄꯥꯔꯠ 2 ꯅꯝꯕꯤꯔꯣꯅ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯄꯥꯔꯠ 2ꯁꯨ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛ PGꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤꯅ ꯑꯩ ꯃꯣꯏꯗꯁꯨ ꯍꯥꯏꯗꯤ ꯌꯦꯠꯅꯤꯡꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯏꯟꯇꯔꯟꯁꯤꯞꯁꯦ ꯀꯨꯏꯔꯦꯕ ꯐꯪꯕ ꯇꯧꯗꯕ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯉꯥꯏꯕꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦꯕ ꯖꯅꯋꯥꯔꯤꯗ ꯄꯥꯁ ꯇꯧꯕꯗꯨꯗꯩ ꯍꯧꯖꯤꯛꯅꯦꯕ ꯈꯪꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯗꯤ ꯆꯞ ꯆꯥꯕꯤ ꯑꯃꯇꯪ ꯇꯥꯅꯕ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯄꯁꯦ ꯍꯟꯖꯟ ꯍꯟꯖꯟꯅꯕꯨꯗꯤ ꯂꯥꯛꯑꯝꯅꯤꯀꯣ ꯑꯗꯨ ꯐꯖꯅ ꯄꯥꯎꯁꯦ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯤ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯞ ꯆꯥꯕꯤ ꯑꯃ ꯈꯪꯗꯣꯛꯑꯒꯦ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯖꯔꯒꯦꯀꯣ ꯁꯦ ꯇꯨꯡꯗꯩ ꯍꯥꯏꯔꯛꯑꯣꯅꯦ ꯑꯗꯨꯗꯤ ꯁꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯑꯗꯨꯝ ꯂꯩꯕꯁꯦ ꯅꯪ ꯋꯥꯈꯜ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯃꯁꯤꯒꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯗꯅꯦꯀꯣ ꯃꯁꯤꯒꯤꯁꯦ ꯃꯣꯏꯅ ꯍꯥꯏꯗꯤ MMCꯅ ꯊꯧꯁꯥꯗꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯦꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯕꯗꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯄꯨ ꯀꯅꯥꯅ 2 times ꯀꯅꯥꯅ ꯊꯥꯅꯒꯦ ꯊꯥꯅꯗꯦ ꯀꯅꯥꯝ ꯊꯥꯅꯗꯦ ꯑꯣꯔ ꯊꯥꯔꯦꯅ ꯈꯜꯂꯁꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯒ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯅꯥꯝ ꯌꯥꯔꯛꯑꯣꯏꯕ ꯁꯤꯒꯤꯁꯦ ꯑꯣꯟꯂꯤ ꯏꯟ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇꯗꯤ ꯍꯧꯁꯨ ꯍꯧꯅꯈ꯭ꯔꯦ ꯀꯩꯅꯣ ꯍꯧꯅꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯊꯥ ꯑꯃꯅꯤ ꯂꯣꯏ ꯁꯨꯅꯈ꯭ꯔꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯤꯗꯩꯗ ꯑꯗꯨꯝ ꯏꯁꯇꯛ ꯑꯗꯨꯝ ꯇꯧꯔ ꯂꯩꯕ ꯍꯥꯏꯕꯁꯦ ꯁꯤꯒꯤꯁꯦ MCIꯁꯨ ꯋꯥꯅ ꯄꯥꯁ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯦꯍꯅꯠ ꯃꯌꯥꯝꯗꯣ ꯇꯈꯠꯇꯅ ꯊꯥꯗꯔꯦ ꯇꯨꯝꯗꯕꯤ ꯆꯥꯗꯕꯤ ꯄꯥꯔꯦ ꯄꯥꯁ ꯇꯧꯖꯔꯦ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯑꯁ ꯑꯩꯈꯣꯏ ꯇꯧꯕ ꯐꯪꯉꯅꯤ ꯈꯜꯂꯒ ꯁꯣꯝ ꯅꯥꯀꯟꯗꯕꯨ ꯁ꯭ꯇꯥꯏꯄꯦꯟ ꯐꯪꯗ꯭ꯔꯐꯥꯎ ꯌꯥꯔꯦꯕ ꯍꯧꯗꯪ ꯍꯧꯕꯤꯔꯣꯕ ꯑꯩꯈꯣꯏ ꯄꯥꯝꯖꯩ ꯖꯁ ꯅꯣꯏ ꯁꯤꯒꯤꯁꯦ ꯇꯥꯡ ꯑꯁꯨꯛꯇꯩ ꯍꯧꯔꯅꯤꯗꯪ ꯍꯥꯏꯕꯤꯔꯣꯕ ꯑꯩꯈꯣꯏ ꯍꯔꯥꯎꯅꯤꯕ ꯑꯗꯨꯗꯤ ꯅꯠꯇꯕꯤꯗ ꯁꯣꯝ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯇꯧꯕ ꯍꯧꯍꯟꯕꯤꯔꯣꯅ ꯍꯥꯏꯕ ꯂꯥꯛꯏꯅꯦꯕ ꯃꯥꯅꯦ ꯑꯩꯈꯣꯏ ꯇꯛꯄ ꯂꯥꯛꯏꯅꯦꯕ ꯚꯥꯏ ꯃꯥꯅꯦ ꯅꯪ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯀꯌꯥꯔꯛ ꯁꯨꯔꯦ ꯁꯤꯗ ꯂꯥꯛꯄ ꯑꯗꯣ ꯁꯤꯒꯤꯁꯦ ꯀꯩꯅꯣꯕ ꯊꯧꯁꯥꯗ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗꯣ ꯑꯝꯇꯪ ꯈꯪꯍꯟꯕꯤꯌꯣꯅꯦ ꯃꯤꯉꯣꯟꯗꯁꯨ ꯑꯍꯨꯝ ꯃꯔꯤꯔꯛꯇꯤ ꯁꯨꯔꯦ ꯈꯪꯗꯦ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯗ꯭ꯔꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯩꯝꯇ ꯍꯪꯒꯦꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯅꯣꯏ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯉꯥꯏꯔꯛꯏꯁꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯅꯣꯏ ꯋꯥꯈꯜꯗ ꯃꯣꯏꯁꯦ MMCꯅ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯊꯧꯁꯥꯗꯕꯩ ꯑꯣꯏꯖꯥꯠꯔꯥ ꯑꯩ ꯈꯟꯕꯁꯦ ꯊꯧꯁꯥꯗꯕꯩ ꯃꯥꯜꯂꯦ ꯊꯧꯁꯥꯗꯕꯒꯤ ꯍꯦꯟꯅꯅꯦꯀꯣ ꯑꯗꯨꯝ ꯀꯩꯝ ꯇꯧ ꯉꯝꯃꯣꯏꯒꯤ ꯚꯥꯕꯇ ꯑꯗꯨꯝ ꯂꯥꯏꯊꯣꯛꯄ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯍꯥꯏꯐꯦꯠꯇꯪ ꯗꯤꯁꯀꯁꯟ ꯅꯨꯡ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯪꯕ ꯈꯣꯠꯄꯗꯨꯁꯨ ꯀꯩꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯕꯤ ꯑꯃꯇꯪ ꯇꯥꯕ ꯑꯃ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯌꯦꯡꯉꯒ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝꯗ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯁꯦ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯗ ꯆꯠꯂꯒ ꯍꯥꯏꯅꯕꯅ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯖꯥꯔꯒꯤ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯗ ꯆꯠꯂꯒ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯖꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯇꯧꯒꯗꯕ ꯏꯟꯇꯔꯟ ꯇꯧꯒꯗꯕ ꯀꯥꯡꯕꯨꯅꯤꯀꯣ ꯁꯤꯅ ꯑꯗꯣ ꯃꯌꯥꯝ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯗ ꯆꯠꯂꯒ ꯍꯪꯉꯔꯨꯔꯒꯦ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗꯨꯁꯨ ꯆꯞ ꯆꯥꯕꯗꯣ ꯑꯩꯅ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯇꯧꯔꯒ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯐꯝꯁꯦ ꯌꯧꯔꯦꯀꯣ ꯁꯤ ꯕꯖꯥꯔꯒꯤ ꯀꯩꯅꯣꯗꯅꯦꯕ ꯕꯖꯥꯔꯒꯤ ꯁꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯈꯪꯉꯝꯅꯤꯗ ꯕꯖꯥꯔꯒꯤ ꯖꯨꯗꯤꯑꯣꯒ ꯂꯩꯕꯗꯣ ꯁꯣꯝꯗ ꯖꯨꯗꯤꯑꯣ ꯑꯗꯣ ꯁꯤꯗ ꯃꯣꯏ ꯑꯇꯩ ꯈꯔ ꯂꯥꯛꯄꯁꯨ ꯉꯥꯏꯅꯔꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯁꯔ ꯗꯣꯛꯇꯔ ꯍꯦꯃꯟꯇꯒꯁꯨ ꯎꯅꯖꯔꯦꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯄꯗꯁꯨ ꯄ꯭ꯔꯣꯚꯤꯖꯅꯦꯜ ꯁꯦꯝꯕ ꯈꯣꯠꯄ ꯃꯇꯝ ꯆꯪꯕꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦꯅ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯐꯥꯎꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯣꯅ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯗꯤ ꯍꯥꯏꯗꯤ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯉꯥꯏ ꯇꯥꯕꯅꯤꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯋꯥꯅꯔꯤꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯊꯥ ꯍꯥꯏꯁꯦ ꯈꯤꯇꯪ ꯊꯨꯖꯟꯕꯤꯔꯗꯤꯀꯣ ꯍꯥꯏꯗꯤ ꯄꯥꯁ ꯇꯧꯔꯁꯨ ꯀꯩꯝ ꯇꯧꯗ ꯍꯥꯏꯗꯣ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯂꯣꯏ ꯂꯩꯕꯤꯔꯤꯀꯣ ꯍꯧꯖꯤꯛ ꯑꯗꯣ ꯃꯣꯏꯁꯨ ꯈꯤꯇꯪ ꯋꯥꯔꯤꯗꯣ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯉꯕꯅꯤꯅ ꯈꯔꯕꯨꯗꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯤꯇꯪ ꯁꯤꯒꯤꯁꯦ ꯊꯨꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯛꯁꯟꯖꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯍꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯎꯅꯕꯤꯔꯒ ꯐꯖꯅ ꯀꯩꯅꯣꯝ ꯍꯥꯏꯕꯤꯔꯛꯄꯩꯗꯃꯛꯇꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯕ ꯈꯪꯕ ꯃꯌꯥꯝ
ꯃꯥꯏꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜꯗ ꯂꯣꯏꯗ꯭ꯔꯤ ꯀꯔꯝ ꯀꯥꯟ ꯂꯣꯏꯗꯣꯏꯅꯦ I hope for the best this month ꯂꯣꯏꯁꯤꯜꯂꯦ I hope for the best. I hope for the best. I hope for the best ꯍꯥꯏꯌꯦ ꯃꯥ ꯈꯤꯇꯪ ꯋꯥꯈꯠꯅꯕ ꯊꯥꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯊꯣꯛꯑꯁꯤꯔꯣ ꯁꯤꯗꯩ ꯊꯣꯛꯑꯁꯤꯅꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑ ꯉꯥꯡꯉꯛꯄꯗꯣ sini ma'am warise sajik FMG oira doctor tamba yang waida are mai tamam medun doctor go jani ngaktre do sorry ado ma'am sini one wa su wa ba amasung koi chen chen han ba koi punsi se kya nuai ram ne doctor life ai do sin ado ma'am ai video se dum swai da lo shan jar ge ko ngasi gi blog si di yamna su pi e ador su थागत बाय वाने सो मयाम की खतंग इंटरटेन होइनबा ना सु को नॉलेज होइनबा सु इंटरन थागदबा मी ना सु खंगबिनबा को अदो मयाम बाय बाय अदो मयाम वीडियो से लोइजद्री को अखोय जे दिक जू दा लाकपने आइदी जू की प्लांटेशन नुम के का तौबै को अखोय मयाम ना पांबी अमम सु थाबिरमे जू दा अखोय जे aduga hazik haipetang ju sima round chalammaga ai ju sidi adum mayamna su yengna leire ko ado ai di si round tang chalammaga ai video se lotion jarage ko mayam yengbi bai damak ta su thank you mayam si sina hope there ko hok there haiba sorry aduga mayam si leijare sina sangai khoi gi manipur ki as mayam te yung asi saure si se ubra mayam ase mayam si ubi bre to mayam adum saji se yengbiu ko to ju ga di mayam adum khangbiramnina kashu amna su yengningbiyam haroi ba ko ado ai dum matek matek on charage ko mayam aduna phare ꯒꯥꯏꯒꯤ ꯃꯥꯒꯤ mayam sister ꯃꯌꯥꯝ ꯂꯩ ꯑꯥꯔꯦ ꯃꯆꯥ ꯒꯥꯏꯁꯦ oh ima ꯊꯥꯏꯅ ꯅꯥꯎꯅꯦ ꯑꯩꯈꯣꯏ ꯊꯥꯏ sina ꯍꯣꯁꯇꯦꯜꯗ yong naw masaido ꯌꯥꯎꯅꯦ ꯀꯩꯅꯣ ꯃꯆꯥꯁꯤ ꯅꯪꯒꯤ ꯅꯪꯒꯤ ꯑꯥꯔꯦ ꯃꯆꯥ ꯄꯤꯛꯇ꯭ꯔꯨꯁꯦ ꯑꯃꯨꯛ ꯀꯣꯛꯇ ꯉꯥꯏꯕ ꯌꯥꯎꯁꯦ ꯑꯅꯛꯄ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯣꯁꯇꯦꯜꯗꯅꯦ ꯑꯕꯦꯅꯥꯎ ꯀꯧꯕ ꯌꯣꯡ ꯑꯃ ꯂꯩꯌꯦꯕ ꯑꯕꯦꯅꯥ ꯎꯔꯨ onthoro ꯅꯥꯟꯕꯤꯌꯨ ꯍꯥꯏꯅꯦ ꯅꯥꯕ chalo si gun gadan na lu di si kadar ne ma to jong ba mo na theng padan ma la to si meow meow nam ta ha kau da na ꯃꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯦ aduna ne laptop la yong do mo pham lai ado myam video se loi di loi ja dri ko aje akoi se iroi sem ba lai re zoo gi changbam do si lai re ko inang nang na ai di sigi area 30 ai se na khangbi di khangbi rang ni ko na mana sigi area 30 se da akoi se nom nang hai di myam sa na ba na pun bani ko ado myam ai kenom usara ke ba khang ba yam hong e moi si khang ba ado sa ba khot pa ke ka gi oir su yam na tina mafam sa re ko ado myam si lai jare ko area 30 do moi gi menu se uchara ke sina koi sister ke no ni ko ma gi ke no ni si phambam lai re phambam su ka sa re to ado myam ta yeng om ni coffee tara kun white chung french fries chicken biryani chow combo special yeng om myam hojiki
ꯃꯇꯝꯁꯤꯗꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯡꯕꯁꯦ ꯑꯩ ꯈꯪꯗꯦ ꯑꯩ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗꯦ ꯑꯩ ꯐꯥꯎ ꯉꯛꯑꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯍꯥꯏꯗꯤ ꯍꯟꯗꯛ ꯄꯥꯁ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁ ꯃꯌꯥꯝꯗꯨꯅꯦ ꯃꯣꯏꯁꯨ ꯁꯤꯗ ꯂꯩꯖꯔꯤꯀꯣ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ